Manipur Top 20 News tuman-tuman ba wala source dari lokot jarga mata-mata di oiba maru oiba ipaw sing tatukon kan jay ngasi June gi tarik taruk Saturday nimit ki maru oiba ipaw sing gi update pijari ahan update ta Kangkokpi district ki loi bol khulenda landaduna village chief amasung mahaki loina bi yauna kunja ahum hatkre khulgi yum taret amasung gari ani mai thadoklamle asiba haksang sing Kangkokpi da pukre loi bol khulgi thodokta IM na koki NP Manipur da akan ba wahum sing hongdorakli International border ngak pagi ahobasing lehendana ba union lenga na khonari Amit Shah governor na CRPF ki director general ga unakre chief minister na kan bomongda kandem tawkre kwajin khiba misam sing thadok na ba negotiation kan na chathari namit nini humida ahongba lakani thajai Govindas aiba amasung political activist Umeswar Goswami na RTI kuthang da hanglak wahangi paukum May ahum 2023 dagi district mapanda hangba relief camp prefabricated housing galer kwa IDP sing Chartered ka yangkai taruk laikidre laikidaba IDP sing asigi manungda chartered ka kuntra mathoina natural death ka laikidabani aduga kunga mangana unnatural death laikidabani hari pau sandok na pijari ahan pau da Kangkokpi district ki loibol khulda landaduna village chief amasung ma ki loina bi yauna kunja ahum hatkre khulgi yum taret amasung gari ani mai thadoklamle asib haksang sing Kangkokpi da pukre Kangkokpi district ki New Kaithal Manwi police na konba tupul manakta loibol khulenda apab makalgi khulai paiba keda sinalandaduna khul asigi village chief mahaki loinabi amasung kunja ama hakre khulgi yum taret Maruti Gypsy NL03/5803 ama amasung Mahindra Bolero pickup van ama mai thadoklamle thaudu asing asi ayuk angan bapung mari rom tarpada khul asida thokibani khulai paiba singna khul asida changsilaklaga village chief taikhomam haukif chahi kuntraga mari apokwa munglun haukif amasung mahaki loinabi timnari Tuboy haukip chahi kunga manga amasung kul asigi jangmentul haukip kauba miyoy ahum nongmaina kaptuna hakibani hari khulai paiba sing aduna kul asigi chief mahaki loinabi amasung kunja amabu nongmaina kaptuna hatpada natana kul asigi yum taret amasung gari ani maina tumna thadoklamnai hari ngasigi tamthiriba thaudu asigi matanga chingda base tawba underground organization amatana official oina claim tawpa laikidri pauksi asina thajaba yaba mahumdagi phangba pauna haibadadi loibol khulen hariba khul asigi village chief mahaki loinabi yauna kunja singa sudale riba koki khulai paiba khutpu amaga naknaba mari lenabaga loinana makoibu khul asida lekpham chapam pibigi thaong chatharpani hari masigi damak sudale ba atoba koki khulai paiba khutpu amana thawaina changsilatuna boilon khulen asida akanba attack chatharambani hari atopa pawili khun amagi matung inadi khulai paiba khutpu amana boilon khulen manaki lambi da lakpada makhum asida hana leramba atopa khutpu amana nongwai kaplubani haudu asidagi nakal anigi marakta khut hanaduna minute kuntraram khut thokna kibani nongmai makhol tabada boiler khulen ki khunja sing khul tharu naduna chen kibani hairi thagdo asigi pau tabadagi state amasung central force ki personnel sing sangsiduna hi humbagi thabak chathakre koki NP Manipur na thagdo asibu akan mo ongda yannu phongdok laduna chenaba mio sing thidokuna logi matuk ina matik sab action logadabani hainasu phongdorakei amarondana loibol khulgi thagdokta IM na koki NP Manipur da akan ba wahum sing phongdorakei ngasi ayuk angan bada Kangkokpi district ki loibol khulenda khulai paiba singna landaduna khul asigi chief mahaki loinabi amasung kunja amaga punna micham ahum nongmaina kaptuna hatkiba amasung gari ani yauna yum taret mai thadoklamagi thagdopu koki NP Manipurna NSN IM amasung lahalup asiga chapminaba atopa militant group amada mara serkibabu IM gi maikaidagi akan bamoonga yaningdaba hongdorakhe koki NP Manipur gi wahum asi aranbani hairaduna political gi oiba khudong sahaba phangnabagi damak koki NP Manipurna micham hatpagi thagdok sing thokhanbani haina hongdorakli thagdo asiga NSN IM ga hiram amata mari laina di hainasu NP asina aranba wahum sing semjin sajinduna pongdokpagi hainabi makha chatharakli hainasu pongdorakli amaromdana international border ngakpagi ahob sing lehendana ba union lenga nga honari Amit Shah Tripura West Bengal amasung Bihar singba border state singda demographic ahongba lakhanbada union lenga na yaba ngamloi hairaduna ngamkhai ngak sembagi thabak tangkhadana ba honari amasung thabak asida leramba ahobasing mesina bakan na honari hainasu union home minister Amit Shah na phongdokre wapum asi mahak ngarang Meghalaya gi konong silongda humdrag humdorak suba NEC gi plenary session bu chiar loguna pangthoklaba matung ngasi Tripura gi West Tripura district ta Lalkamura border outpost ta laktuna post asigi BSF personnel singda wangang bada phongdokibani union lenga ki maike dagi international border paringda henam ikup rahum singhana honari union lenga nga thabak othokadoriba smart border project sem saba loislaklei amasung atu matamda pilot batch ta thabak onthok lagani
pilot batch asi leipa asigi tungan tungan ba mapum taret tagi nipan fawda pangthukadabani haiki maki khongchat asi leipa asiga yolo naiba Bangladesh ki ngamkai paring dalaiba ibum hakthing na yengsinba loinana masibu ngak senbada security na lakhalak leiba thaudang singbusu hena kansil hangani hairi amoromda pajin kiba mioi sing thadoknaba negotiation kan na chathari numit nini humnida ohongba lakani thajari Govindas pajin kiba misam sing thadoknaba negotiation ki thabak kan na chathari hariduna numit nini humni sida karigumba ohongba ama lakani thaji haina Home Minister Govindas Konthojamna phongdorakre wapum asingasi lenga ki Directorate of Information and Climate Change na sinduna konung mamangi City Convention Center da pangthokpa World Environment Day ki thoramda saruk yakiba Home Minister da pawmi sing hangbo wahangi pakum piriduna mahakna phongdokibani Govindas Konthojamna hai fajin kiba mioi sing thadoknaba Chief Minister gi miyeng makhada lengakna negotiation ki thabakan na chathari amasung atu matamda thadoknaba honari loinana state asigi sing amadi tam animakta khulai paiba singi mathakta operation chathagani su hairi ha asigi taraga humdoida uki sing na phajin kiba matung mafum khanglakiba naga micham taruki matangda High Court of Manipur da file tarukiba PIL gi hearing da case asi NI da khalakpa leitri haiba wahum gi matangda pawmi sing hangbada mahakna hai NI da sinabagi file isamangna kuyek pikibani maram asina NI da khalakpa leitri haibagi matang asi nakal ani gi marta communication gap ama leibana oigani haina engdorakli amaruda Governor na CRPF ki Director General ga unakre Chief Minister na kan bamongda condemn tokre Manipur da hojik oragriba law and order gi phimam gi matangda ngasi numit yungba matungda Imphal gi Lok Bhavan da Governor AK Balana CRPF ki Director General Gyanendra Pratap Singh hana luchingba force asigi senior official singa unaduna hojik oidiba state ki phimam sing review tokre Governor ga unabada Director General na luchingba senior official singa state asigi mapum khodimakta security force singna lakopam thokpa thabak sing lakot lagani habi wapum phongdoki Pibum aduda micham miyam gi punsi manghanba thodok sing thoktanaba amasung miyam gi lanthum ngak senaba lakot kadaba thabak singi matangda kupna khanaki law and order ngakpada force masya gi marta lain narakliba mari hena council hanaba gi matangsu khanaki amorobda ngasi ayuk angan bada ngoibol khulenda plai paiba singna landa kana khul asigi village chief mahaki loinabi amasung khunsa ama yauna micham ahum halambagi thodokpo Chief Minister Y Khemchana kan bamongda yaningda phongdorakli thodok asi khulai paiba singi pangdabagi thongni hairuduna misam singda atamna landarakpa asi yaba gamloi amasung lenga ki maikei dagi ngasi gi thodok ta senab sing lemna tharoi hari thodok thokraba matungda Chief Minister na State Police amasung Central Security Force singda yai makai atu matamda chenaba mioi sing phagnaba paukak piki loinana kodong tiba thokpa yabu hum singda ngak senbagi thabak kangkhat hanbaga loinana masigumba thodok singna sokhalaba imung singda mathau taba tengmang ina basu khanki amaromda thasi ohumgi numidangda thang thinbadagi laikhidraba Thobal Commando attest tawba 4 ARB gi Havildar KH Suresh ki thodokpusu Chief Minister na yaningda phongdokpa loinana Thobal District Police na panthana lokhalakpa thabaki madung channa thasi gi maida sena bamyo ama fakiba busu thagatpa phongdoki laikhidrabagi imungdasu Chief Minister na thamoi sokna awabu phongdoki panba yabdi Manipurda CRPF ki Cobra Battalion ani deploy tawbuda Union Home Minister na ayaba pikrabani hari video si pagdala so kilang kibawa so mapigani channel si nung sibidina share amadi subscribe to bibi damo hanyo itan tharpa kung amadi makatalaman di si batalo ng